ngasi di ikoi Hazrat Ibrahim Khwas ki wari punna taminasi wari adu desini Hazrat Ibrahim Khwas na hai nongma ayhak jungle amada chalami maduda nasrani lamboi ba ama thengnaram magi makhwang da kafir oibagi khudam oina urik kumba ama kulami mahak aiga loina na leiba pamlam bedin fakir sing na musalman fakir sing gi manakta ayamba matamda leiduna tasulaki mahak na pamliba du aina su yarami numit tari ni chupna aikhoi kari amata chada thaktana langphai chalami tari ni suba numit nasrani aduna haragi he muhammadi nasagi nagun kharugullu aikhoi charak thaklak tabu numit kayani mak haukhre aina Allah Ta'ala da dua tawzai ya Allah bedin asigi mamangda aibu chopan nang hanbigan khudakta dastur khan ama mangda laki maduda tal atawba sa atawba atek ba khajur amasung isingi jak ama yaw aikhoi anima madu sara thaklaba matungda makhata na muk chalami numit tari ni salaba matungda aina nasrani aduda mahang na muk hairak basu khangde khanduna aina hai handakti nangi number ni nang su karigumba khardi uludana mahak na magi seishu da ngaduna leplaga dua torami khudakta tre ani mangde laklami maduda acha athak khuding mag hanagi adugumba ani yawram ayamni kai jarami maithong langsilami amasung angak bachaduna leiram thawai nungai mandaba maramdagi chararoi haini inkar torami nasrani aduna sana da baingon hanna haragi adu bain guzar toram matam maduda mahak na haragi nahak chadaba tawraganu maramdi ai hak nangonda harau pawani tahanjage amana ai musalman olabani masi hairaga mahak na makhwang da bulamburik adu thadattuna langthokirami ani subaduna aina du'a tawba matamda asumna hai ya Allah nangi nafamda muhammadi asina matik magun chienba mi ama oiba tarbadi mahaki mama yengbiraga aigi chinjak pinabiyu du'a adudagini fanglibasi maram asidagi ai musalman olabani masigi matungda ikoi animak acha thak adu charaba matungda amuk chalami Makkah Sharif yoraga ikoi animak haj tawrami nau muslim adudi Makkah da dumak lai hore mafam aduda mahaki aroiba yahib su oiki kafir singna asumna musalman on khibagi thodok sing itihas ki lairik sing da pik thanna yauri masigi thodok asidagi khangli wafamdi Allah Ta'ala na ikoi da bina biriba jinjak asikari gumbada atop singi tu feel dagi oiba su yaw adubu chari thakliba rizak adu fangliba misak adunadi gyan tadaba maramdagi mahagna hotna zabadagi fanglibani khalli hadis sharif to wafam masi hanna lagi madudi nakhoi da bina riba chinjak singasi nakhoi ki ason ana singi masung langdagi bibirakpana ayamani thodok asidagi masing su khangba ngami madudi karigumba matamda musalman singi barkattagi kafir singbu mai pakba fungani